ngasi phongba sifongsingi maruoiba pau kharakat khomkacharaga mayamda share tawjagi ahanbada train na thomjinbada bus tonglakpa tarakatare chirei miyoi kayana sathina soglei Thailand gi konong Bangkok ta ngasi thokiba khwaidagi laibak thiraba thaudoksingi manungsana miyoi humpuga mangarom tongduna lakiba bus ama Bangkok ki nongpok thangba sarukta yang na tharokiba train amana thomjinbada yamdrabada miyoi tarakatare khudakta sikrei aduga miyoi kaya marumna aso apan nangkre hairi bus ta tonglakiba passenger sing adu Bangkok tagi saurakna pung anirom gi matam nongpok thangba saruk lomda thaudoraklaba matungda khudongthiba du mayoknakibane passenger sing adu Chachongsau province da Bhagavan Budagi ceremony ama loisinbagi tharomda saruk yaruna basakhibani hairi district police na phongdokiba matungina miyoi taragatare sir haba confirm tawkhrei asiba masing hengalakhiba yari hairi laibak thiba thaudo adu local times da ayuki pung nipanum tabada thokibani hairaduna mafam adugi provincial governor Maitri Trilano dana paumising da phongdokibada passenger sing adugi manungda miyoi kunga mapan lomdi sathina aso apan mayoknakhi rescue workers singna thaudo aduda asokpa amadi asiba miyoi sing atek akai maraktagi singthorakpa ukhi train lambi da asiba miyoi sing taduna leibigi amadi miyamgi posai kayasu saikhaiduna leibigi saktam ukhi thaudo aduda bus adu mathak makha onki khudaki oina bus adu singkhatnaba train ama drakar oiri hainasu rescue workers sing aduna phongdokibagi wafam governor aduna makhata na panki bus aduna railway track adu lanthoknaba hotnarubada khudongthiba adu nangkibani nongkana takibana maram oiduna bus ki driver aduna atopa maikaidigi lakliba train adu ohodabadigi thaudo adu thokiba oiramba yai haina district chief officer Prathuyeng Yukesemna agency da phongdokhi asigumba miyoi kya sibi aba tamthiraba lambigi accident kya Thailand da tatana thoi malemgi oina lethal road khwaidigi masing yam laibada lebak singi manungda Thailand asi makok thangba list chalibane asigumba jacking amata leitraba ananba lambi asida nisa sijinaraga gari yang na thauba amadi ain gi oiba akan masiksin tharang lokhatpagi chang nemna leibana accident sing asi thokananabagi maru oiba factor ne hainasu pauksi esina makhatana phungdorakli atop yamnam luriba maru oiba pawngtang myamda hapsaramgi myamgi wakhalondasu kari lebibigi habdu sujuduna comment box ta comment amamta thambiramo si atop lamdari satnaba hobagi ayabadu leirakadruba male myamda share tawjarake Bangladesh government hanagi law semdoktuna rapist sing sibagi Cheirak Pigadaori khogi India da su sigi law si apply to mathau tarabra haina khali myam noma kangdana sigumba thodu wathoksi itatatana thokliba lamdam ama oire mayamda share tawjaraklage Bangladesh da haukiba matam khara asigi manungda nupi angangi mayokta sathaba crime gi masing hengalakpa nomonomogi rape ki thagok sathaduna nupi singbo hatpibagi thawong hengalakpadagi miyamna asawbo phungdoktuna akanba irang thoklingai Cheirakta Bangladesh government na laibak asigi hana leijaramba ain semdoktuna rapist sing sibagi Cheirak Pigadaori laibak asigi law minister Anisul Hakna phungdokhibagi matung ina Maki ministry na hayeng ningthokaba numita laibak adugi sexual assault ka mari lainaba ain sing athuba matamda semdokhananaba cabinet proposal ama pukhatnaba sem saba hore haiki nupi da miwot minai sathaba amadi rapist singbu mapunchi chupa jail namsinbagi ain ama hauzik Bangladesh satnariba adugi mahutta sibagi Cheirak oina pinaba khanari thaurang asi prime minister Sheikh Hasigi direction matung ina paikhatkadabani hainasu hakna phungdokhi haukiba sayolda miyoi million chamaga humdrarom lairiba muslimna masing yamna lairiba asida rape case kya mayoknarakpadagi khoisaunaraba miyamna noma kangdana akanba khongjang kya sangsinduna laklibani rapist phangsi taw rapist ngakpiba tawroidabani haibana singba placard kya paiduna mahairoi amadi nupi lising kya na lambida tholaktuna akanba protest tarokhibani hainasu pauksi esida makhatana phongduroli duga myam segumba law singsi khogi India da si apply to drakar tabra haina khalli duga myam su kari mo lebibi gi hablo sujuduna comment box ta thambiramo do makha chathrak poina maru pawkhraga mo myam da share tawjaramge marak thana pawng tanga Manipur ge myam da share tawjaramge sigi pausi myam aina su share tawjakhrabani amuka hana nupi masa ama ijat mangan khrei haukiba irai numiki numidang puk ni panum tabada singjamai police station gi manung sanba kakwa lamdai bungda pikliba nupi masa ama ijat mangan khrei
victim gi apokpina ngarang Singjamai police da tarakpa complaint gi matung ina tha asigi nipan gi numidang pung 8 makhairom tabada ma ka yumthangnana barada leiba namairakpa Saheb Elai Santa say yankai apokpa en koireng asengba mayumna basi khongdagi hairiba nupa asigi mayumda masa nupi ani puraga thabak amagi wari sanaba chatli Miyoi asiga yamna naknana tinabani hairi matam aduda Saheb hairiba Miyoi asina asapot laibiruge haiduna masa nupi ama puraga satkraba matung kuiraga mathanta halakhi amadi masa nupi yarokhide singnabadagi thibada kawa lamdai bungda nauna saba dukan anigi karakta masa nupi taaduna leirambani police na hairiba Miyoi asigi mathakta prokso gi makhada case ama lokhatuna thigatpaga loinana Miyoi adu ngarang Singjamai police na phaba ngamkhre mahak ngasi mari leinaba court putholaga makhatana numit tarukni gi police custody da remand lokre hainasu pauksi isina makhatana phongdoro remem sigum sing asi manipur di tatana thoklaba paw mo oire mem paw se lusilak poina angak pa paw ko tak hapsaramge CM gi loina bina security surrender tonaba warep lokre Tripura gi chief minister Biplab Kumar Dev ki loina bi Niti Dev na mahak government na piba mahak ki security surrender tonaba warep lawre haina lakthokre Magna wafam asi thangja numita mahak ki Facebook page ta lakthorakibane government security system surrender taunabagi mahak ki warep adu laktholaduna Niti Dev na haki madudi COVID-19 ki pandemic ki matam asida mahak pu ngak senbada sijinariba senpham adu state adugi miyam gi damakta oina sijinagadabane panba yabadi chief minister Biplab Dev ki Y category gi protection piribani adumainamak matam sangna state asigi chief minister oikiba Manik Sarkar di asigumba ngaksel gi khudongchab asi phangkhide natraga laukhide sarkar gi loinabi panchali batasariya su government ki security amata sijinakidabaga loinana achamba citizen amagumna satok tusin tawkhi panchali batasaliya gumna Niti Dev su central government ki employee amani sai asigi January da assembly da hangkiba wahang amagi pakum oina home department ki Sarsu Paiba Biplab Dev na haiki madudi kumja English ingani tarani panigi mahaki loinabi Niti Dev ta protection ki damakta khulai paiba security personnel ani pikhi January estimate amagi matung ina mahaki security gi tha amagi sading asi lupa lakh amaga lising nifugu mari romne Tripura da BJP na lenga ki power paiba hokiba matung sai ani makhai sujilaglaba matam asida Niti Dev na government ki security lauthoklagani hana lauthorakli Cheirak sida expert singna haidi madudi kanamatana masagi apamani haiduna security thadokpa yade Miyoi amagi personal security haibasi subnagi security agency amana natragana government na warep lawraba matamda lauthokpa yagani Niti Dev na mahaki warep adu khangaladuna COVID-19 gi kiningai oiraba matamasida mahaki protection da sijinariba senpham adu miyam gi yaifanaba sijinahanba mahakna pami hainasu pauksi sida makhatana phongdurori mems pauksi si aziki ona de matang sa lusinjirage do hor nungdai namda suisudana ana onoba ngasi thokibi I pausing update pijaraken thank you